ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯑꯆꯥꯛꯄ ꯋꯥꯃꯩꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯒꯥꯔꯤꯗꯒꯤ ꯂꯨꯁꯤ ꯀꯨꯝꯊꯔꯛꯄꯗꯨ ꯎꯕꯗ ꯃꯅꯝꯃ ꯁꯅꯥꯔꯩꯒ ꯃꯕꯨꯡ ꯔꯣꯁꯟ ꯑꯅꯤ ꯆꯪꯉꯛꯇꯨꯅ ꯃꯆꯟꯕꯨ ꯅꯨꯡꯁꯤꯅ ꯑꯣꯛꯄꯤꯔꯤ꯫ ꯉꯁꯤꯗꯤ ꯀꯌꯥꯗ ꯐꯖꯔꯤꯕ ꯅꯤꯡꯊꯤꯖꯔꯕ ꯃꯄꯥꯟ ꯊꯣꯡꯗ ꯐꯖꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯀꯔꯤꯅꯣ ꯈꯪꯗꯅ ꯋꯥꯔꯤ꯫ ꯂꯨꯁꯤ ꯃꯕꯨꯡ ꯎꯕꯗ ꯃꯅꯝꯃ ꯎꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯐ꯭ꯂꯣꯔꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯍꯥꯏꯁ꯭ꯀꯨꯜ ꯃꯇꯝꯗꯒꯤ ꯇꯝꯃꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯤ ꯗꯩꯅꯥ ꯆꯤꯡꯂꯦꯝꯕꯤ ꯊꯣꯔꯛꯂꯦ꯫ ꯂꯨꯁꯤꯅ ꯃꯈꯣꯏ ꯎꯕꯗ "ꯅꯣꯏꯕꯥꯅꯤꯗꯤ ꯌꯥꯎꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ?" ꯗꯩꯅꯥꯅ "ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯌꯥꯝ ꯂꯩꯀꯣ, ꯂꯥꯛꯑꯣ ꯆꯪꯂꯁꯤ." ꯂꯨꯁꯤꯁꯨ "ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯑꯣꯏꯅ ꯁꯥꯟꯅꯔꯨꯔꯁꯤ." ꯆꯤꯡꯂꯦꯝꯕꯤꯅ "ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯒꯟꯕ, ꯁꯛ ꯌꯥꯝꯅ ꯀꯥꯛꯄ ꯅꯨꯄꯥꯗꯨꯒ ꯅꯪꯕꯨ ꯀꯃꯥꯏꯅ ꯂꯨꯍꯣꯡꯉꯝꯃꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯩꯈꯣꯏꯗꯤ ꯄꯨꯡꯉꯛ ꯍꯦꯡꯉꯛꯏ." ꯗꯩꯅꯥꯅ "ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯣ ꯇꯧꯔꯤꯕ꯭ꯔꯕ ꯍꯧꯖꯤꯛꯐꯥꯎ?" ꯂꯨꯁꯤꯅ "ꯗꯩꯅꯥ, ꯆꯤꯡꯂꯦꯝꯕꯤ, ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯔ ꯈꯪꯗꯦ ꯉꯁꯤ ꯑꯩꯅ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯁꯦ." ꯗꯩꯅꯥ ꯂꯨꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯗꯣ ꯂꯨꯁꯤ, ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯗꯥꯏꯃꯟꯗꯣ ꯅꯪ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯣ?" ꯂꯨꯁꯤꯅ "ꯐꯥꯎꯅꯩꯌꯦ, ꯃꯥꯁꯨ ꯃꯔꯛ ꯃꯔꯛꯇ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯥꯁꯨꯅꯦ, ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ UPSC ꯑꯦꯛꯖꯥꯝ ꯊꯥꯈꯤꯕꯗꯣ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯑꯝꯕꯅꯤ." ꯆꯤꯡꯂꯦꯝꯕꯤꯅ "ꯗꯩꯅꯥ, ꯅꯪꯒꯤ ꯍꯥꯏꯖꯤꯜꯂꯣꯗꯅ." ꯗꯩꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ "ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯏꯀꯥꯏꯖꯩ." "ꯃꯤ ꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏꯗꯣꯏꯅꯤ, ꯃꯇꯝꯗꯨ ꯐꯥꯎ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯉꯥꯏꯔꯒꯦꯕ." "ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤꯁꯨ ꯋꯥꯡꯂꯦꯟꯂꯥ ꯆꯤꯡꯂꯦꯟꯂꯥ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯔꯅꯤ." ꯗꯩꯅꯥꯅ "ꯍꯣꯏ ꯏꯕꯦꯝꯃ, ꯐꯅ ꯑꯗꯨꯝ ꯆꯥꯅꯅꯤ, ꯇꯧꯍꯧꯔꯣ." ꯂꯨꯁꯤꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯪꯂꯛꯂꯦ꯫ "ꯅꯈꯣꯏ ꯑꯅꯤ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯑꯩ ꯌꯥꯎꯗ꯭ꯔꯤꯉꯩꯗ? ꯄꯨꯟꯅ ꯁꯥꯟꯅꯔꯁꯤꯗꯅ." ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯗꯩꯅꯥꯅ "ꯑꯃꯁꯦ ꯋꯥꯡꯂꯦꯟꯂꯥ ꯆꯤꯡꯂꯦꯟꯂꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯔꯅꯤ ꯍꯥꯏꯔꯤꯕ?" ꯂꯨꯁꯤ ꯅꯣꯛꯊꯣꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯕꯨꯡ ꯔꯣꯁꯟꯁꯨ ꯆꯪꯉꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯅ ꯈꯨꯗꯣꯞ ꯑꯃ ꯈꯨꯗꯣꯜ ꯇꯝꯂꯤ꯫ ꯂꯨꯁꯤꯅ "ꯏꯕꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯦ ꯅꯆꯟꯅ ꯃꯄꯣꯛꯁꯤꯃꯒꯤ ꯀꯥꯎꯕ ꯉꯝꯂꯣꯏ ꯇꯥꯃꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯔꯣꯁꯟꯁꯨ "ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯤ ꯀꯞꯇꯧꯔꯤꯕꯅꯣ? ꯁꯦ ꯀꯞꯀꯅꯨꯀꯣ. ꯅꯤꯡꯉꯣꯜꯅ ꯃꯄꯥꯟꯗ ꯂꯥꯛꯂꯒ ꯃꯄꯤ ꯇꯥꯍꯩꯗꯦ ꯍꯥꯏꯕꯅꯤ, ꯐꯠꯇꯦ ꯍꯥꯏꯕꯅꯤꯀꯣ. ꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯣꯔꯧ, ꯋꯥꯡꯂꯦꯟ, ꯆꯤꯡꯂꯦꯟ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯂꯤ꯫ ꯋꯥꯡꯂꯦꯟꯅ "ꯍꯥꯎꯈ꯭ꯔꯦꯗ, ꯉꯁꯤꯒꯤ ꯆꯥꯛꯀꯧꯕꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤꯕ. ꯑꯗꯨꯒ ꯑꯁꯤꯅ ꯑꯁꯨꯛ ꯐꯈ꯭ꯔꯕ, ꯁꯛꯇ ꯍꯥꯏꯔꯦ ꯋꯥꯠꯇꯦ, ꯃꯔꯟꯗ ꯍꯥꯏꯔꯦ ꯋꯥꯠꯇꯦ. ꯁꯤꯗꯕꯨ ꯅꯪꯅ ꯅꯨꯡꯁꯤꯗ꯭ꯔꯤꯁꯤ ꯀꯔꯤꯅꯣ? ꯅꯠꯇꯦ, ꯀꯔꯤ ꯋꯥꯠꯂꯒꯦꯕ ꯂꯨꯁꯤꯗ?" ꯆꯤꯡꯂꯦꯟꯅ "ꯌꯥꯔꯦ ꯅꯪꯁꯨ ꯏꯕꯣ, ꯈꯤꯠ ꯇꯧꯔꯅꯨ. ꯑꯩ ꯑꯃꯁꯤꯅꯅꯦ ꯉꯛꯈꯤ ꯆꯞꯈ꯭ꯔꯗꯤ ꯈꯥꯝꯗꯣꯛꯄ ꯉꯝꯃꯣꯏ. ꯅꯣꯏ ꯑꯅꯤ ꯇꯧꯍꯧꯔꯣ ꯍꯥꯏꯗꯅ ꯑꯩꯗꯤ ꯍꯨꯟꯗꯣꯛꯑꯃ ꯆꯠꯈꯤꯗꯧꯅꯤ." ꯀꯣꯔꯧꯅ "ꯅꯣꯏ ꯑꯅꯤꯅ ꯃꯔꯣꯜ ꯑꯃ ꯇꯥꯅꯤꯡꯗꯦꯀꯣ. ꯋꯥꯈꯜꯒꯥꯁꯦ ꯉꯥꯏꯍꯥꯛ ꯈꯟꯐꯝ ꯈꯜꯂꯣꯏꯗꯕꯅꯤ. ꯅꯣꯏ ꯑꯅꯤꯅ ꯃꯔꯣꯜ ꯆꯌꯦꯠꯅꯕꯅꯤ." ꯋꯥꯡꯂꯦꯟꯅ "ꯅꯪꯗꯤ ꯀꯅꯥꯒꯤ ꯋꯥꯈꯜ, ꯂꯨꯁꯤꯒꯤꯔꯣ?" ꯃꯃꯤꯠꯇꯨ ꯐꯩꯅ ꯍꯦꯛꯇ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯑꯩꯅ ꯀꯩꯗꯧꯕꯩ ꯈꯟꯗꯣꯏꯕ? ꯃꯄꯣꯛꯁꯤꯃꯒꯤ ꯃꯥꯗꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯆꯪꯖꯐꯝ ꯄꯤꯔꯣꯏ." ꯍꯥꯏꯕꯒ ꯇꯧꯕꯒ ꯗꯩꯅꯥ, ꯆꯤꯡꯂꯦꯝꯕꯤ, ꯂꯨꯁꯤ ꯊꯣꯔꯛꯂꯦ꯫ ꯂꯨꯁꯤꯅ "ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯔꯦꯅꯦ." ꯗꯩꯅꯥꯅ "ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯅꯨ, ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ." ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯃꯄꯥ ꯌꯧꯔꯛꯄꯗ "ꯋꯥꯡꯂꯦꯟ, ꯅꯨꯡꯉꯥꯏꯔꯤꯕꯣ?" ꯋꯥꯡꯂꯦꯟꯁꯨ "ꯅꯨꯡꯉꯥꯏꯔꯤꯌꯦ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ?" ꯅꯨꯡꯉꯥꯏꯔꯤꯌꯦ. ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ, ꯅꯪꯒꯤ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ?" ꯋꯥꯡꯂꯦꯟꯁꯨ "ꯀꯔꯤꯅꯣ, ꯊꯥꯖꯗꯅ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯋꯥ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯍꯪꯒꯗꯧꯔꯤꯅ ꯇꯧꯔꯤꯁꯤꯗꯤ. ꯂꯩꯇꯦ, ꯑꯄꯥꯝꯕ ꯑꯃꯈꯛꯄꯨꯗꯤ ꯂꯩꯕ." "ꯀꯅꯥꯅꯣ, ꯀꯩ ꯂꯝꯗꯩꯅꯣ ꯈꯪꯕ ꯌꯥꯔꯣꯏꯗ꯭ꯔꯣ?" "ꯑꯗꯨꯃꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ. ꯃꯇꯝꯗꯣ ꯌꯧꯔꯀꯥꯟꯗ ꯈꯪꯂꯁꯦ." ꯆꯤꯡꯂꯦꯝꯕꯤꯅ "ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯃꯤꯉꯣꯟꯗꯕꯨ ꯄꯨꯂꯤꯁꯀꯤ ꯋꯥꯍꯪ ꯍꯦꯛꯇ ꯍꯪꯖꯤꯜꯂꯤꯃꯤ."
Ibema nangama yare chasilao. Haiduna makut adu paiduna chingthokhi Dainana. Ibema nangama mi oireko ngai hak mi romance tawbasida nang yamna yetleba. Chinglembina hairakami. Koifo koitri wakhaldi a yoriba. Hoi ibema babna dolan sano. Nong maning khairak adine nanangan na yanglendo teksani. Dainana. Mana nungsi pami haidraso aigi thamoina di mabu nungsi bani koiribani khangabo ngawbiye. Yari hinu eni sidi karino no eni wari sibo ai tabada nokpada sidore to haiba. Ado nangina wanglendo ai haibirage aduga nangina chinglendo haibirage yaraba. Korau di khoidau do titna sawningmana loirabani. No eni thoro ai tholamage ko. Asi haramduna pisumani do sukpa yaba sukai thokre wanglena. Karino sina muk sawra thokrijina. Chinglena asina bu magi thamoi se pura nungsi khangdaba thamoi tarabani. Nungi thamoi na se lao lao thosi ibani su. Nang amasu nupi uba yada boinik tawardana. Korau mahagi ka tamna prap thona mak changkre. To floor tamna ka khalai. Mamaye do koina yenglai. Lucy gari degi kumtharakpadu ubada amukka hena sawningbodo henmankre. Prap amuk kumtharakli. Lucy ki ka do tamna lai. Firon hongduna lairami. Ikaibaga karimata khangdre sawningbagi mayayna. Ngangni ngangoi khangdana amuk horaklami Korongna. Oi, nang ngaina chakauba chakibadagi halakano hairaga laklisi kaigino. Nang aibu kaishu leitina khanba natro. Lucina. Ai kari lankrage yambong. Ai karigi yumduda lehodoribano. Asi hairamlaga tabli thoki. Upai leizadraba Lucy phamung aduda muk phamduna ungduna laikre. Yambong, nangi nafamda aina iyatba yamna pirabra. Haukiba punsigi tangkakta. Korau Wanglen Jinglen School gi canteen aduda famduna lay. Layriba aduda kanano karino khangdabi. Lamlanbi mahak adu urubada mahak ki thamoy ado pungaw he ngawkre. Maikay adomda yengduna dumaglay. Tawriba mawong aduda Wanglen na. Kanada no, mana asukmuna yengnisibo. Oi! Makut aduna Korau gi lengjumda thaduna kawi. Adubo nachungbide. Korau na onthoraktuna. Karino ba no eni na ingoda asuk yam yetlisi. Ngahak munrang tawringay sa disturb yam taweba. Lao karse. Pungsu tadawreba. Asumna floor aduda kakhalakle. Class 12 section B fauraga washroom chatlusi haidana makoy ahum lai. Wanglena. Asi kay dawre haibano. Amuk leptuna laikreba. Ay bab tare. Asi haiduna ingit tawi Jinglena. Mana washroom chatningbagi maramju lairamedana. Korongna. Kari noibungo nang namo. Noibani se mina tawringa yengshinbo nik tawardana. Piyelabani haisni. Yare lo. Classroom dani Lucy ka Korau ga bench adu thangana famni. Lucy na Korau da lona yengjay. Adubo usinada basai. Wanglen na nupapan bisi yengo. Korau da tumin yengnisi. Jinglen na hayo ay taliko. Wanglen na Korau. Kanino mi klase tumina yaw yatro. Kaino mahayge tawbanida. Amase nangonda lona yeng laide yengo bangta. Korau na taningde ko karanduran yang ngangkanu. Ay mapamde. Ikay khangdabi nupisibu ayga koinaba kay. Sungam ngabto. Lucy na Korau da lona yengjaba matawado lainaga limbisanaga na suuri. Limbisanana. Yengone adagisi. Magisi Korau da niba yenglisi. Lainana pamsu pambidaba sibo. Lao masa miyang usite tabak tawrusi. Lucy ki manaka changlakduna lembina. Nangla Lucy haisa. Kaigino nang na Korau da muna yengisa. Napunse sumanglurano adugi wakaldo makhangabra. Lucy na swaise tabak laitaba miyam laitra.
ꯃꯤꯅ ꯀꯔꯤ ꯇꯧꯔꯤ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝ ꯂꯩ ꯃꯊꯧ ꯌꯥꯝ ꯂꯩꯇꯕ ꯖꯥꯠꯅꯤ ꯂꯩꯅꯥꯅ ꯅꯪ ꯍꯥꯏꯗꯣ ꯑꯩꯈꯣꯏꯗꯔ ꯍꯥ ꯗꯥꯏꯅꯥꯅ ꯁ꯭ꯋꯥꯏꯗ ꯃꯤ ꯀꯌꯥ ꯂꯩꯒꯦ ꯃꯤꯅ ꯃꯤ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯈꯔ ꯇꯧꯅꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ ꯄ꯭ꯔꯤꯟꯁꯤꯄꯜ ꯔꯨꯝꯗ ꯌꯧꯔꯦ ꯈꯪꯉꯨ ꯃꯇꯨꯡꯒ ꯇꯧꯔꯛꯅꯕꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯥꯏꯅꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯞꯊꯅꯩ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯅꯥ ꯂꯦꯝꯕꯤ ꯁꯥꯎꯅꯤꯡꯕꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯤꯅ ꯑꯁꯤꯒꯤ ꯀꯥꯡꯕꯨꯁꯦ ꯃꯤꯗꯤ ꯐꯖꯅ ꯎꯁꯤꯠꯇꯕ ꯖꯥꯠꯅꯤ ꯅꯠꯇꯦꯕ ꯃꯣꯏꯒꯤ ꯃꯑꯣꯡꯁꯤꯅꯅꯤ ꯃꯤꯅ ꯇꯤꯟꯅꯅꯤꯡꯗ꯭ꯔꯤꯗꯣ ꯑꯁꯤ ꯈꯪꯖꯗꯕ ꯃꯥꯜꯂꯦꯕ ꯑꯁꯨꯝ ꯇꯧꯅ ꯕ꯭ꯔꯦꯛ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯀꯣꯔꯧ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯤ ꯂꯩꯁꯤ ꯆꯠꯈꯤꯕꯗꯨ ꯎꯍꯧꯔꯗꯨꯅ ꯄ꯭ꯔꯞ ꯇꯥꯅꯔꯛꯂꯝꯃꯤ ꯆꯦꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯇꯨꯡꯗ ꯏꯟꯅꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯔꯧꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ ꯀꯣꯔꯧꯅ ꯅꯣꯏ ꯑꯅꯤꯁꯤꯅ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯕ ꯋꯥꯡꯂꯦꯟꯅ ꯍꯣ ꯏꯕꯨꯡꯉꯣ ꯏꯟꯅꯔꯛꯄꯅꯦ ꯂꯥꯛꯑꯣ ꯀ꯭ꯂꯥꯁ 12ꯀꯤ ꯁꯦꯛꯁꯟ Bꯗ ꯆꯠꯂꯨꯁꯦ ꯂꯥꯛꯑꯣ ꯀꯣꯔꯧꯅ ꯍꯥꯏꯒꯨꯝꯗꯅ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯌꯧꯔꯛꯄꯗ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯐ꯭ꯔꯦꯟ ꯑꯣꯏꯁꯦ ꯌꯥꯕ꯭ꯔꯣ ꯀ꯭ꯂꯥꯁꯇꯤ ꯃꯥꯟꯅꯩ ꯅꯍꯥꯟꯈꯩꯗꯤ ꯎꯗꯦ ꯂꯩꯁꯤ ꯀꯧꯋꯦ ꯃꯥꯒꯤꯅ ꯆꯅꯨ ꯑꯗꯨꯒ ꯃꯥꯒꯤꯅ ꯀꯕꯤꯇꯥ ꯀꯣꯔꯧꯅ ꯂꯩꯁꯤꯁꯤ ꯌꯥꯝꯅ ꯆꯝꯕ ꯃꯥꯜꯂꯦ ꯋꯥꯁꯨ ꯉꯥꯡꯗꯕ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣ ꯂꯩꯁꯤꯅ ꯑꯩꯗꯤ ꯃꯁꯥꯒꯤꯅꯤ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯃꯤꯅꯁꯨ ꯍꯥꯏꯕ ꯃꯄꯥꯟ ꯀꯌꯥꯁꯨ ꯊꯣꯛꯇꯤꯌꯦ ꯊꯣꯛꯄꯁꯨ ꯇꯟꯕ ꯀ꯭ꯂꯥꯁꯔꯨꯝꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ ꯆꯤꯡꯂꯦꯟꯅ ꯀꯕꯤꯇꯥ ꯍꯥꯏꯕꯅꯤꯀꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯕꯤꯇꯥꯅ ꯇꯥꯍꯧꯗ꯭ꯔꯕꯣ ꯃꯁꯛꯁꯤꯒ ꯌꯦꯡꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯁꯛ ꯊꯤꯗꯨꯒ ꯄꯥꯝꯖꯗꯦ ꯆꯤꯡꯂꯦꯟꯅ ꯑꯩꯕꯨ ꯀꯌꯥꯝ ꯊꯤꯔꯒꯦꯅꯦ ꯌꯥꯝꯅ ꯊꯤꯔꯕꯣꯕ ꯑꯩ ꯐꯖꯕꯅꯤꯗ ꯀꯕꯤꯇꯥꯅ ꯍꯣ ꯐꯖꯩꯌꯦ ꯌꯥꯝꯅ ꯐꯖꯩ ꯖꯣꯀꯔ ꯍꯦꯛ ꯃꯥꯜꯂꯦ ꯂꯩꯁꯤꯅ ꯌꯥꯔꯦ ꯅꯪꯁꯨ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯣ ꯀꯕꯤꯇꯥꯅ ꯃꯁꯛꯁꯦ ꯅꯣꯛꯅꯤꯡꯉꯛꯄ ꯆꯅꯨꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯆꯤꯟꯁꯤꯁꯨꯅꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯀꯣꯔꯧꯅ ꯂꯩꯁꯤ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯁꯨꯝ ꯅꯨꯄꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯀꯌꯥꯝ ꯍꯩꯇꯤꯌꯦ ꯀꯣꯔꯧꯅ ꯐꯔꯦ ꯑꯗꯨꯗꯤ ꯕ꯭ꯔꯦꯛ ꯇꯥꯏꯃꯤꯡꯁꯨ ꯂꯣꯏꯗꯧꯔꯦ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯀꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯃꯔꯣꯟ ꯊꯣꯛꯑꯝꯃꯨꯀꯣ ꯆꯅꯨꯅ ꯂꯩꯁꯤ ꯅꯪꯅ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯃꯤꯅ ꯉꯥꯡꯕꯗ ꯈꯨꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯏꯀꯥꯏꯔꯤꯔꯣ ꯂꯩꯁꯤꯅ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯇꯧꯋꯤꯗ ꯌꯨꯝꯗꯗꯤ ꯉꯥꯡꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯈꯨꯝꯕꯅꯤ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯀꯣꯔꯧ ꯂꯨꯁꯤꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯆꯪꯉꯛꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ ꯋꯥꯡꯂꯦꯟꯅ ꯅꯨꯄꯥꯅ ꯄꯥꯝꯗꯕꯁꯤꯁꯨ ꯄꯥꯝꯗꯕ ꯖꯥꯠꯅꯤꯀꯣ ꯏꯀꯥꯏꯕ ꯈꯪꯗꯕ ꯍꯥꯏꯁꯤꯁꯨ ꯈꯪꯗꯕ ꯖꯥꯠ ꯆꯤꯡꯂꯦꯟꯅ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯑꯗꯨꯋꯥꯏꯗ ꯁꯣꯏꯔꯣꯟ ꯄꯥꯔꯣꯟ ꯑꯃꯨꯛ ꯂꯣꯜꯂ ꯂꯩꯗꯨꯅ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯀ꯭ꯂꯥꯁ ꯇꯥꯏꯃꯤꯡ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯨꯇꯤ ꯇꯥꯏꯃꯤꯡꯅꯤ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯅꯔꯛꯂꯦ ꯀꯣꯔꯧꯒꯤ ꯃꯅꯤꯡꯗ ꯂꯨꯁꯤ ꯗꯥꯏꯅꯥ ꯆꯤꯡꯂꯦꯝꯕꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ ꯗꯥꯏꯅꯥꯅ ꯂꯨꯁꯤ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ ꯍꯥꯏꯌꯣ ꯀꯩꯗꯧꯔꯒꯦ ꯗꯥꯏꯅꯥꯅ ꯅꯪꯅ ꯑꯃꯁꯦ ꯅꯨꯡꯁꯤꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯑꯃꯁꯤꯅ ꯀꯔꯝ ꯀꯥꯟꯗꯒꯤ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯃꯁꯛ ꯈꯪꯕꯤꯔꯛꯇꯣꯏꯅꯣꯕ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯈꯟꯕꯤꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯝꯃ ꯂꯨꯁꯤꯅ ꯉꯥꯏꯈꯤꯗꯣꯏꯅꯦ ꯃꯇꯝꯗꯣ ꯐꯥꯎꯕ ꯊꯋꯥꯏꯁꯦ ꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ ꯐꯥꯎꯕ ꯈꯜꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯃꯠꯇ ꯈꯪꯕꯤꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕꯤꯅ ꯑꯗꯨꯗꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯗꯥꯏꯅꯥꯅ ꯑꯃꯨꯛ ꯅꯪꯗꯤ ꯀꯣꯔꯧꯒꯤ ꯁꯥꯎꯅꯤꯡꯉꯤꯕ ꯆꯤꯡꯂꯦꯝꯕꯤꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯅꯨꯡꯁꯤꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯅꯪꯒꯤ ꯊꯃꯣꯏꯁꯤꯁꯨ ꯀꯟꯗꯤ ꯀꯟꯕ ꯖꯥꯠꯅꯤ ꯏꯕꯦꯝꯃ ꯂꯨꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯄꯥꯝꯖꯔꯨꯕꯒꯤ ꯐꯔꯦ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯦ ꯂꯨꯁꯤ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯑꯗꯨꯗ ꯕꯦꯒꯇꯨ ꯊꯝꯂꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯍꯣꯡꯗꯣꯛꯇꯉꯩ ꯋꯥꯈꯜ ꯑꯗꯨ ꯈꯟꯗꯨꯅ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯊꯃꯣꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯑꯩ ꯉꯥꯏꯔꯒꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝꯅꯤ ꯁꯅꯥꯍꯟꯕꯤꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦꯅꯦꯍꯦ
ꯌꯨꯝꯒꯤ ꯊꯕꯛꯁꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯁꯤꯜꯂꯨ ꯂꯥꯎꯅꯦ꯫ ꯁꯅꯥꯔꯩꯅ ꯏꯃꯥ ꯑꯉꯥꯡꯗ ꯄꯥꯎꯈꯣꯟꯗꯣ ꯇꯧꯕꯤꯔꯨꯔꯅꯨ ꯑꯩ ꯑꯗꯨꯝ ꯉꯝꯅꯕ ꯇꯧꯔꯒꯦ꯫ ꯏꯕꯦꯝꯃꯁꯦ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔ ꯃꯥꯅꯤ ꯂꯥꯏꯔꯤꯛ ꯄꯥꯖꯔꯁꯅꯨ꯫ ꯂꯨꯁꯤꯌꯥ ꯆꯪꯖꯔꯣ ꯆꯪꯖꯔꯣ ꯅꯪꯒꯤ ꯀꯥꯗꯅꯦ ꯅꯪꯒꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯕꯗꯥꯏ ꯂꯥꯏꯔꯤꯛ ꯇꯧꯊꯣꯛꯔꯣ ꯆꯠꯂꯣ ꯏꯅꯝꯃ ꯉꯝꯅꯕ ꯇꯧꯔꯒꯦ꯫ ꯂꯨꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯏꯅꯝꯃ ꯑꯩꯒꯤ ꯏꯅꯝꯃꯁꯦ ꯅꯨꯡꯁꯤꯕꯅ꯫ ꯁꯅꯥꯍꯟꯕꯤꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗ ꯉꯥꯎꯁꯤꯟꯅꯔꯤꯅꯣ꯫ ꯔꯣꯁꯟꯁꯨ ꯏꯕꯨꯡꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯁꯤꯗ ꯂꯥꯡꯗꯅ ꯂꯩꯔꯕ꯭ꯔꯣ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯕꯗꯥꯏ꯫ ꯂꯨꯁꯤꯅ ꯇꯥꯃꯣ ꯏꯅꯝꯃꯅ ꯀꯧꯏꯅꯦ ꯑꯗꯨꯒꯤ ꯀꯨꯝꯊꯔꯛꯄ꯫ ꯔꯣꯁꯟꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛꯇꯣ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯇꯧꯊꯣꯛꯎꯀꯣ ꯍꯟꯗꯛꯇꯤ ꯐꯥꯏꯅꯦꯜ ꯃꯥꯔꯛ ꯑꯗꯣ ꯋꯥꯡꯗꯕ ꯌꯥꯔꯣꯏ꯫ ꯃꯥꯔꯛ ꯋꯥꯡꯂꯕ ꯏꯆꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯣ ꯂꯩꯗꯣꯔꯤꯕꯅꯤ꯫ ꯃꯣꯃꯣꯟꯇꯃꯛ ꯅꯣꯛꯏ꯫ ꯂꯩꯁꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯐꯝꯊꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯋꯦ ꯍꯥꯏꯕꯗꯅꯤ ꯃꯣꯟꯗ꯭ꯔꯪꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯂꯨꯁꯤꯒꯤ ꯃꯕꯨꯡ ꯔꯣꯁꯟ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯕꯦꯝꯃ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯃꯣꯟꯗ꯭ꯔꯪ ꯇꯧꯔꯒ ꯂꯩꯔꯕ꯭ꯔꯣ꯫ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯑꯣꯟꯊꯣꯔꯛꯏ ꯂꯨꯁꯤꯅ꯫ ꯇꯥꯃꯣ ꯀꯧꯕ꯭ꯔꯣ꯫ ꯀꯧꯗꯦ ꯀꯧꯗꯦ ꯂꯥꯏꯔꯤꯛꯇꯣ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯄꯥꯎ ꯍꯥꯏꯕ ꯑꯦꯛꯖꯥꯝꯅꯦ ꯍꯥꯏꯔꯒ ꯀꯥꯔꯟ ꯇꯧꯔꯒ ꯑꯃꯨꯛ ꯂꯩꯔꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯉꯁꯥꯏꯉꯩ ꯂꯥꯏꯔꯤꯛ ꯇꯧꯔꯤꯁꯤꯗꯤ꯫ ꯍꯣꯏ ꯍꯣꯏ ꯅꯊꯧꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯀꯣ ꯇꯥꯃꯣꯁꯨ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯁꯅꯥꯔꯩꯅ ꯂꯨꯁꯤꯌꯥ ꯏꯅꯝꯃꯅꯦ ꯁꯪꯒꯣꯝ ꯁꯦꯝꯃꯛꯄꯅꯤꯁꯦ ꯊꯛꯆꯤꯜꯂꯨ ꯍꯧꯖꯤꯛꯇꯤꯅꯦ ꯑꯦꯛꯖꯥꯝ ꯃꯌꯥꯅꯤ ꯋꯥꯍꯟꯕ ꯌꯥꯗꯦꯀꯣ ꯏꯁꯥ ꯋꯥꯔꯕꯗꯤ ꯏꯁꯇꯗꯤꯗ ꯁꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯨꯁꯤꯅ ꯑꯗꯣ ꯏꯅꯝꯃ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ꯫ ꯍꯣꯏꯅꯦ ꯅꯪꯅ ꯍꯪꯅꯤꯡꯉꯤꯗꯣ ꯀꯩꯅꯣ ꯁꯠ ꯁꯠ ꯍꯪꯉꯨ꯫ ꯏꯅꯝꯃꯅꯦ ꯆꯥꯛ ꯊꯣꯡꯂꯨꯗꯧꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯦ ꯀꯃꯥꯏ ꯇꯧꯒꯦ ꯏꯅꯝꯃ꯫ ꯁꯅꯥꯔꯩꯅ ꯍꯩꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯀꯩꯅꯤꯒꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯅꯣꯏ ꯇꯥꯃꯣꯅꯒ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯉꯥꯡꯕꯤꯔꯅꯤꯅꯦ ꯅꯪꯕꯣ꯫ ꯏꯅꯝꯃꯅꯦ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯍꯥꯏꯕꯤꯒꯦ꯫ ꯂꯨꯁꯤꯅ ꯏꯅꯝꯃꯁꯤꯗꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔ ꯀꯥꯎꯔ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ ꯀꯣꯛꯇꯒ ꯂꯥꯏꯔꯤꯛ ꯆꯪꯉꯣ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯇꯨꯝꯃꯒꯦꯗ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯣꯛꯏ꯫ ꯑꯍꯤꯡ ꯑꯗꯨ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯑꯃꯨꯛ ꯂꯩꯔꯦ꯫ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯤ ꯀꯩꯒꯤꯅꯣ꯫ ꯃꯥꯕꯨ ꯎꯔꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯃꯣꯏ ꯑꯁꯤꯗ ꯃꯔꯣꯜ ꯂꯣꯟꯕꯒꯨꯝ ꯇꯧꯏ꯫ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯃꯗꯤ ꯑꯁ ꯃꯥꯅꯗꯤ ꯈꯪꯂꯤꯔꯣꯏꯀꯣ꯫ ꯑꯗꯨꯕꯨ ꯋꯥꯔꯕ ꯊꯃꯣꯏ ꯑꯁꯦ ꯃꯥꯅ ꯀꯔꯝꯕ ꯃꯇꯝꯗ ꯈꯪꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ꯫ ꯂꯨꯁꯤꯒꯤ ꯃꯕꯨꯡ ꯔꯣꯁꯟ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯈꯕꯔ ꯑꯗꯨ ꯄꯥꯗꯨꯅ ꯂꯩ꯫ ꯏꯔꯨ ꯃꯥꯏꯖꯊꯗꯨꯅ ꯂꯥꯏꯗꯨꯛ ꯊꯥꯒꯦ ꯍꯥꯏꯗꯅ ꯊꯣꯔꯛꯄ ꯑꯗꯨ ꯎꯕꯗ ꯔꯣꯁꯟ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯂꯥꯏꯒꯤ ꯀꯦꯟꯗꯜ ꯑꯗꯨ ꯆꯨꯔꯗꯨꯅ ꯈꯨꯔꯨꯝꯖꯔꯦ꯫ ꯑꯁꯣꯝꯅ ꯍꯥꯏꯗꯨꯅ ꯍꯦ ꯇꯥꯏꯕꯪ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯍꯟꯕꯤꯌꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩ ꯍꯤꯡꯖꯒꯦꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯔꯣꯁꯟ ꯉꯛꯅ ꯏꯕꯦꯝꯃ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ꯫ ꯂꯨꯁꯤꯁꯨ ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ꯫ ꯀꯔꯤꯅꯣꯕ ꯉꯁꯤ ꯏꯆꯟꯅ ꯇꯧꯔꯤꯁꯤ ꯂꯥꯏꯗꯨꯛꯀ ꯊꯥꯔꯤꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯕꯒꯦ꯫ ꯇꯝꯖꯤꯜꯂꯤꯅꯤ ꯇꯥꯃꯣ ꯍꯩꯅꯅꯕ ꯍꯥꯏꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯆꯦꯟꯁꯤꯟꯈꯤ ꯏꯃꯨꯡꯗ꯫ ꯔꯣꯁꯟꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯈ꯭ꯔꯕꯅꯣ ꯇꯨꯅꯤꯀꯣ ꯑꯃꯨꯛ꯫ ꯁꯅꯥꯔꯩꯁꯨ ꯇꯥꯃꯣ ꯆꯥꯁꯤꯗ ꯂꯩꯔꯤ꯫ ꯅꯪꯕꯨ ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯄꯤꯔꯝꯂꯕ꯭ꯔꯣ꯫ ꯄꯤꯔꯝꯂꯦ꯫ ꯐꯔꯦ ꯇꯥꯃꯣ ꯑꯗꯣ ꯇꯥꯃꯣꯅ ꯄꯩꯁꯥ ꯂꯩꯔꯗꯤ ꯈꯔ ꯄꯤꯔꯝꯃꯣ꯫ ꯔꯣꯁꯟꯅ ꯀꯔꯤ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅꯣꯅꯦ ꯅꯪꯕꯣ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔꯁꯨ ꯂꯩ ꯑꯗꯨ ꯂꯩꯒꯦ ꯇꯧꯕꯅꯤ꯫ ꯀꯌꯥꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯣ꯫ 3,000ꯇꯪ ꯄꯤꯔꯝꯃꯣ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯅꯤ꯫ ꯍꯣꯏ ꯍꯣꯏ ꯍꯣꯔꯦꯟ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯔꯒꯅꯦ ꯏꯃꯥꯒ ꯇꯧꯔꯒ ꯆꯠꯃꯤꯟꯅꯔꯨꯔꯣ꯫ ꯁꯅꯥꯔꯩꯁꯨ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯈꯤꯒꯦ ꯇꯥꯃꯣꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯇꯝꯕ ꯉꯝꯗꯕ ꯅꯨꯡꯁꯤꯕ ꯀꯔꯣꯝꯗꯒꯤ ꯊꯃꯣꯏꯅꯨꯡꯗ ꯐꯥꯎꯔꯛꯈꯤꯕꯅꯣ ꯀꯅꯥꯅ ꯀꯗꯣꯝꯗꯒꯤ ꯏꯟꯁꯤꯜꯂꯛꯄꯅꯣ ꯊꯃꯣꯏꯅꯨꯡꯗ ꯇꯥꯔꯤꯕ
ꯃꯍꯥꯛꯀꯤ ꯃꯃꯤꯗꯣ ꯀꯣꯛꯄ ꯅꯥꯏꯔꯔꯣꯏ ꯃꯄꯣꯛꯁꯤꯃꯒꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯁꯤꯕꯣ? ꯀꯣꯔꯧ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯕ ꯉꯝꯒꯅꯤ? ꯑꯩꯗꯤ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯄꯥꯡꯗꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ꯭ꯔꯥ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯁꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯦ꯫ ꯚꯦꯟꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯑꯗꯨꯗ ꯀꯣꯔꯧ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯗꯥꯏꯅꯥ, ꯆꯤꯡꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯦ꯫ ꯗꯥꯏꯅꯥꯅ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯂꯥꯛꯑꯣ ꯆꯪꯉꯁꯤꯗꯅ꯫ ꯂꯨꯁꯤꯅ, ꯉꯥꯏꯈꯨꯋꯣ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯪꯁꯦꯕ, ꯀ꯭ꯂꯥꯁ ꯃꯇꯝꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤꯁꯤꯗꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ, ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯅꯣꯕ? ꯂꯥꯛꯑꯣ꯫ ꯗꯥꯏꯅꯥꯅ, ꯑꯃꯗꯣ ꯉꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤꯁꯦ꯫ ꯑꯩꯗꯤ ꯃꯥꯒꯤ ꯃꯁꯛꯇꯨ ꯎꯕ ꯌꯥꯝꯅ ꯇꯜꯂꯦꯕ, ꯌꯥꯝꯅ ꯁꯥꯊꯤꯔꯝꯗꯧꯁꯨ ꯃꯥꯜꯂꯦ꯫ ꯂꯨꯁꯤ, ꯑꯗꯣ ꯅꯪ ꯀꯣꯔꯧꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯣ? ꯂꯨꯁꯤꯅ, ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦꯕ, ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯒꯦ ꯈꯜꯂꯤ꯫ ꯗꯥꯏꯅꯥꯅ, ꯑꯗꯣ ꯍꯣꯔꯦꯟ ꯊꯦꯡꯅꯕꯗꯗꯤ ꯍꯥꯏꯔꯣ, ꯆꯪꯉꯁꯦꯕ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯒꯦꯠ ꯑꯗꯨ ꯍꯦꯛ ꯀꯥꯟꯁꯤꯟꯈꯤꯕꯒ ꯀꯣꯔꯧꯁꯨ ꯌꯧꯔꯛꯂꯦ꯫ ꯆꯣꯏꯁ ꯀꯣꯟꯚꯦꯟꯠ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄꯗꯣ ꯍꯥꯏꯐꯦꯠ ꯎꯏ꯫ ꯀꯣꯔꯧꯅ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯨꯁꯤꯅ, ꯀꯣꯔꯧ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ꯫ ꯑꯩꯒꯤ ꯋꯥꯁꯦ ꯅꯪꯅꯗꯤ ꯇꯥꯕꯤꯌꯨ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯛꯏ, ꯀꯤꯕꯗꯤ ꯀꯤꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗ꯭ꯔꯦ꯫ ꯀꯣꯔꯧꯅ, ꯀꯩꯅꯣ ꯍꯥꯏꯌꯨ, ꯑꯩꯉꯣꯟꯗ ꯃꯇꯝ ꯌꯥꯝ ꯂꯩꯇꯦ, ꯑꯩꯉꯣꯟꯗ ꯃꯇꯝ ꯃꯥꯡꯍꯜꯂꯛꯀꯅꯣ ꯑꯔꯦꯝꯕꯗ꯫ ꯂꯨꯁꯤꯅ, ꯀꯣꯔꯧ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯨꯅ ꯔꯦꯗ ꯔꯣꯁ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯄꯤꯔꯦ꯫ ꯄꯤꯔꯤꯕ ꯔꯣꯁ ꯑꯗꯨ ꯃꯨꯟꯗꯨꯅ ꯈꯣꯡꯄꯥꯛꯅ ꯍꯦꯛꯇ ꯅꯦꯠꯊꯠꯂꯤ꯫ ꯀꯣꯔꯧꯅ, ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯐꯝꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯕꯁꯨ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ, ꯑꯩꯒꯤꯁꯨ ꯈꯟꯖꯕꯤ ꯂꯩ꯫ ꯀꯜꯂꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯨꯁꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯀꯞꯂꯤ꯫ ꯋꯥꯡꯂꯦꯟꯅ, ꯅꯨꯄꯥꯅ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗꯕꯅꯤꯀꯣ꯫ ꯗꯥꯏꯅꯥ, ꯆꯤꯡꯂꯦꯝꯕꯤ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯗꯥꯏꯅꯥꯅ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯁꯥꯏꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ, ꯌꯥꯔꯦꯁꯦ ꯀꯞꯄꯅꯨ ꯂꯥꯛꯑꯣ꯫ ꯆꯤꯡꯂꯦꯝꯕꯤꯅ, ꯑꯩꯗꯤ ꯀꯣꯔꯧꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯄꯥꯝꯃꯦꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯈꯪꯒꯗꯕꯅꯤ꯫ ꯗꯥꯏꯅꯥꯅ, ꯌꯥꯔꯦꯁꯦ ꯏꯕꯦꯝꯃ ꯅꯪꯁꯨ꯫ ꯂꯨꯁꯤ, ꯀꯞꯀꯅꯣꯕꯁꯦ꯫ ꯇꯥꯔꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤ, ꯑꯗꯨꯒ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯄ꯭ꯔꯖꯦꯟꯠ ꯇꯥꯏꯝ꯫ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯃꯥꯒꯤ ꯊꯃꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯈꯪꯕꯤꯒꯅꯤ? ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯌꯥꯝꯕꯨꯡ? ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯃꯤ ꯑꯃꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯞꯀꯅꯣ ꯌꯥꯗ꯭ꯔꯕ ꯊꯃꯣꯏ, ꯃꯥꯁꯨ ꯂꯦꯞꯄ ꯂꯩꯇ ꯀꯞꯂꯤ꯫ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯆꯪꯖꯐꯝ ꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯗꯨꯅ ꯂꯨꯁꯤ ꯑꯣꯐꯤꯁ ꯆꯠꯄꯒꯤ ꯃꯇꯝꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯃꯣꯏꯅꯨꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯗꯤ ꯃꯥꯏꯊꯣꯡꯇꯅ ꯈꯪꯍꯜꯂꯤ꯫ ꯐ꯭ꯂꯣꯔ ꯀꯨꯝꯊꯔꯛꯂꯦ, ꯑꯗꯨꯒ ꯆꯥꯛ ꯑꯗꯨ ꯊꯤꯗꯨꯅ ꯈꯔꯗꯤ ꯆꯥꯊꯣꯛꯂꯦ꯫ ꯂꯩꯃꯅ, ꯏꯃꯧꯕꯨ ꯑꯣꯐꯤꯁ ꯆꯠꯀꯗꯧꯔꯕ꯭ꯔꯣ? ꯅꯪ ꯌꯥꯝꯕꯨꯡꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯔꯝꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯏꯃꯥꯕꯣ꯫ ꯂꯨꯁꯤꯅ, ꯏꯃꯥꯁꯤ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝꯇꯁꯨ ꯍꯥꯏꯔꯝꯗꯤꯌꯦ, ꯍꯪꯉꯁꯨ ꯈꯨꯝꯃꯝꯗꯦ, ꯆꯥꯛꯁꯨ ꯍꯥꯞꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃꯅ, ꯐꯔꯦ ꯆꯥꯗ꯭ꯔꯁꯨꯅꯦ ꯇꯣꯛꯆꯔꯁꯅꯤ꯫ ꯒꯥꯔꯤ ꯀꯥꯇꯣ ꯌꯦꯡꯗꯅ ꯐꯖꯅ ꯊꯧꯀꯣ ꯏꯕꯦꯝꯃ꯫ ꯃꯃꯧꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯩꯃꯁꯨ꯫ ꯂꯨꯁꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯣꯔꯧ ꯒꯦꯠꯇꯒꯤ ꯆꯪꯂꯛꯏ꯫ ꯃꯆꯥ ꯆꯪꯂꯛꯄ ꯎꯕꯗ, ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯅꯪ ꯀꯔꯥꯏꯗ ꯆꯠꯂꯨꯒꯦ? ꯑꯗꯨꯒ ꯆꯥꯛꯀ ꯍꯥꯞꯀꯅꯨ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝꯅ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪ꯫ ꯀꯔꯤꯅꯣ ꯏꯃꯥꯁꯤ ꯑꯉꯥꯡꯗ ꯉꯥꯡꯉꯤꯁꯤꯕꯣ? ꯃꯄꯥꯕꯨꯡꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯀꯔꯤꯅꯣꯅꯦ ꯅꯣꯏ ꯅꯃꯥ ꯅꯆꯥꯁꯤꯅ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯥꯎꯅꯕꯒ ꯈꯣꯡꯅꯕꯒ꯫
ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯑꯃꯠꯇ ꯑꯩ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯌꯨꯝꯁꯤꯗ ꯂꯩꯃꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯃꯥꯅ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ? ꯀꯣꯔꯧꯁꯨ ꯈꯪꯗ꯭ꯔꯦ ꯄꯥꯕꯨꯡ ꯑꯩ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯄꯥꯁ ꯊꯃꯣꯏꯅ ꯊꯃꯣꯏꯗ ꯑꯋꯥꯕ ꯄꯤꯔꯦ꯫ ꯊꯃꯣꯏ ꯃꯥꯅ ꯅꯨꯡꯁꯤꯖꯕꯤ ꯈꯣꯏꯗꯥꯖꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯃꯇꯧ ꯀꯔꯝꯅ ꯐꯣꯡꯗꯣꯛꯀꯅꯤ? ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯊꯧꯔꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯨꯜꯂꯕ꯭ꯔꯥ? ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯦ ꯅꯪꯅ ꯀꯔꯝꯕ ꯃꯇꯝꯗ ꯃꯨꯊꯠꯄꯤꯒꯅꯤ? ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯝꯂꯤ꯫ ꯀꯔꯣꯝꯕꯒꯤ ꯋꯥꯈꯜꯅꯣ ꯈꯪꯗ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯋꯥꯡꯂꯦꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯋꯥꯡꯂꯦꯟꯅ ꯅꯨꯄꯥꯁꯤ ꯉꯁꯤꯗꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤꯗ꯫ ꯅꯪꯒꯤ ꯀꯥꯔꯟꯗꯣꯝꯗ ꯇꯧꯔꯛꯈꯤꯅꯣ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯁꯦꯔꯁꯇꯅꯤ꯫ ꯅꯪꯉꯣꯟꯗ ꯂꯩꯁꯤꯒꯤ ꯅꯝꯕꯔꯒ ꯂꯩꯕ꯭ꯔꯣ? ꯋꯥꯡꯂꯦꯟꯅ ꯑꯩꯉꯣꯟꯗꯗꯤ ꯀꯩꯒꯤ ꯃꯥꯒꯤ ꯅꯝꯕꯔ ꯂꯩꯗꯣꯏꯕ? ꯂꯩꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯗ꯫ ꯚꯥꯏ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦꯕ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯥꯕꯨ ꯈꯣꯏꯗꯥꯔꯨꯔꯦ꯫ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤ ꯍꯥꯏꯒꯅꯤ? ꯏꯁ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ ꯖꯥꯠ ꯑꯣꯏꯔꯦ꯫ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯄꯥꯝꯃꯗꯤ ꯄꯥꯝꯃꯦ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯧꯅꯤ ꯀꯩꯅꯣ ꯚꯥꯏ꯫ ꯅꯪꯅ ꯉꯝꯃꯤꯁꯤ ꯂꯨꯁꯤꯗ ꯊꯤꯅ ꯆꯩꯕꯇꯪꯅꯤ꯫ ꯄꯥꯡꯗꯕ ꯇꯧꯅꯨꯀꯣ ꯃꯤꯅ ꯍꯥꯟꯖꯈꯤꯅꯤ꯫ ꯀꯣꯔꯧꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ꯫ ꯋꯥꯡꯂꯦꯟꯁꯨ ꯑꯣꯀꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁ꯭ꯀꯨꯜꯗ꯫ ꯁ꯭ꯀꯨꯜꯒꯤ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥ ꯑꯗꯨ ꯂꯥꯡꯇꯛꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯥꯛꯇꯦ꯫ ꯉꯥꯏꯕꯗ ꯋꯥꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯊꯃꯣꯏ ꯃꯥꯗꯤ ꯃꯔꯣꯜ ꯑꯗꯨꯃꯛ ꯂꯣꯜꯂꯤ꯫ ꯆꯤꯡꯂꯦꯟꯅ ꯌꯥꯝꯅ ꯉꯥꯏ ꯉꯝꯗꯕꯩ ꯋꯥꯅꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯊꯣꯛꯂꯤ꯫ ꯇꯨ ꯚꯥꯏ ꯑꯥꯗ ꯂꯥꯛꯑꯦ ꯍꯥꯏꯅꯔꯤꯉꯩꯗ꯫ ꯐꯔꯦꯅꯦ ꯋꯥꯔꯤꯗꯣ ꯁꯥꯟꯅꯍꯧꯔꯣ ꯋꯥꯡꯂꯦꯟ ꯏꯕꯥꯅꯤ ꯋꯥꯁꯔꯨꯝꯗ ꯑꯝꯇ ꯆꯠꯂꯨꯒꯦ꯫ ꯅꯣꯏ ꯑꯅꯤ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯔꯝꯃꯣ ꯑꯩꯈꯣꯏ ꯌꯦꯠꯄꯤꯔꯔꯣꯏꯒꯦꯕ꯫ ꯋꯥꯡꯂꯦꯟꯅ ꯍꯔꯥꯎꯗꯅꯒꯁꯨ ꯇꯧꯔꯤ ꯅꯁꯛꯇꯨꯒ ꯇꯨꯠ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯀꯕꯤꯇꯥ ꯆꯅꯨ ꯂꯩꯁꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯂꯩꯁꯤꯗꯗꯤ ꯀꯧꯕ ꯉꯝꯗ꯭ꯔꯦ꯫ ꯏꯀꯥꯏꯔꯞꯁꯨ ꯇꯧꯏ ꯌꯥꯝꯅ ꯏꯀꯥꯏꯅ ꯑꯝꯇ ꯉꯥꯏꯈꯣꯕ꯫ ꯀꯕꯤꯇꯥꯅ ꯀꯣꯔꯧ ꯀꯧꯕ꯭ꯔꯥ? ꯂꯩꯁꯤꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ꯫ ꯆꯅꯨꯅ ꯂꯩꯁꯤ ꯀꯣꯔꯧꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯕ ꯃꯥꯜꯂꯦ ꯁꯥꯟꯅꯍꯧꯔꯣꯀꯣ ꯑꯩꯈꯣꯏ ꯑꯁꯤꯗ ꯉꯥꯏꯔ ꯂꯩꯔꯝꯃꯒꯦ꯫ ꯂꯩꯁꯤꯅ ꯉꯥꯏꯈꯨꯑꯣ ꯏꯇꯣꯝꯇ ꯇꯜꯂꯦꯕ ꯅꯣꯏ ꯑꯅꯤꯁꯤꯗꯤ꯫ ꯆꯅꯨꯅ ꯌꯥꯔꯦꯍꯦ ꯏꯕꯦꯝꯃ ꯂꯣꯏꯅ ꯈꯪꯖꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯅꯤꯗꯣ ꯈꯔ ꯊꯩꯗꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯂꯩꯁꯤꯅ ꯀꯣꯔꯧ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯁꯤ ꯍꯥꯏꯕꯗꯣ? ꯀꯣꯔꯧꯅ ꯂꯩꯁꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ? ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯇꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯂꯩꯁꯤꯅ ꯀꯣꯔꯧ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯕ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯣꯔꯧ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯥꯏꯈꯣ ꯍꯥꯏꯔꯒꯦꯕ꯫ ꯂꯩꯁꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯈꯪꯕꯤꯌꯨ꯫ ꯂꯩꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯔꯧ ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯌꯦ ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯒ ꯌꯦꯡꯅꯕꯗꯁꯨ ꯊꯥꯛ ꯌꯥꯝꯅ ꯅꯦꯝꯃꯤ꯫ ꯀꯣꯔꯧꯅ ꯂꯩꯁꯤ ꯅꯪꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯃꯣ ꯑꯗꯨꯗꯤ꯫ ꯂꯩꯁꯤꯅ ꯑꯗꯣ ꯀꯣꯔꯧ ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯦ ꯇꯧꯕꯤꯒꯅꯨ ꯃꯤꯅ ꯎꯔꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯎꯈꯤꯅꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯝꯕꯔ ꯑꯗꯨ ꯄꯤꯔꯝꯂꯦ꯫ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯤ꯫ ꯂꯩꯁꯤꯅ ꯆꯪꯈꯤꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯨꯡꯗꯒꯤ ꯋꯥꯡꯂꯦꯟꯅ ꯆꯤꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯏ ꯑꯥꯗ ꯑꯃ ꯃꯪꯉ ꯂꯩꯔꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨ꯫ ꯆꯤꯡꯂꯦꯟꯅ ꯀꯩ ꯃꯪꯉꯤꯅꯣ? ꯑꯁ ꯅꯣꯏ ꯑꯅꯤꯁꯤꯗꯤ ꯈꯪꯍꯟꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ? ꯐꯖꯅ ꯑꯗꯨꯝ ꯍꯥꯏ ꯌꯥꯕꯗꯨꯕꯨ꯫ ꯆꯤꯡꯂꯦꯟꯅ ꯅꯠꯇꯦ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯂꯩꯍꯧꯔꯤꯗꯨꯕꯨ ꯋꯥꯔꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯤꯀꯣ꯫ ꯀꯣꯔꯧꯅ ꯑꯁ ꯅꯣꯏ ꯑꯅꯤꯁꯤꯃ ꯃꯤꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯤꯔꯒꯦ ꯂꯥꯛꯑꯣ ꯀ꯭ꯂꯥꯁ ꯊꯦꯡꯈ꯭ꯔꯅꯤ꯫ ꯅꯝꯕꯔ ꯐꯥꯎꯗꯤ ꯂꯧꯍꯧꯔꯦꯕ꯫ ꯋꯥꯡꯂꯦꯟꯅ ꯑꯩꯈꯣꯏꯗꯤ ꯁꯛꯁꯦ ꯊꯤꯔꯨꯔꯕꯅꯤꯅ ꯐꯪꯗ꯭ꯔꯦꯕ ꯐꯖꯕ ꯀꯥꯏꯁꯦ ꯌꯥꯗꯦꯅꯦꯀꯣ꯫ ꯅꯣꯏ ꯌꯥꯝ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦ ꯂꯥꯛꯑꯣ
ꯆꯤꯡꯂꯦꯟꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯋꯥꯡꯂꯦꯟꯅ ꯑꯗꯨ ꯂꯥꯏꯔꯤ ꯅꯪꯅ ꯗꯥꯏꯅꯥꯗꯒꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯗ ꯑꯗꯣ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯦꯕ ꯗꯥꯏꯅꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯍꯥ ꯀꯅꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣꯕ ꯆꯤꯡꯂꯦꯟꯅ ꯈꯪꯉꯦ ꯅꯪꯁꯤꯗꯤ ꯇꯨꯃꯤꯟꯅ ꯅꯪꯗꯤ ꯂꯨꯝꯃꯒ ꯇꯥꯔꯤ ꯑꯣꯏꯔꯦ ꯍꯣ ꯂꯨꯝꯃꯒ ꯇꯥꯗ꯭ꯔꯗꯤꯅꯦ ꯌꯥꯗ꯭ꯔꯕ ꯍꯥꯏꯔꯣ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯋꯥꯔꯤꯅꯣꯕ ꯍꯦ ꯋꯥꯡꯂꯦꯟ ꯆꯤꯡꯂꯦꯟꯁꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯅꯥ ꯀꯣꯏꯕ꯭ꯔꯥ ꯋꯥꯡꯂꯦꯟꯅ ꯀꯣꯏꯗꯕꯅꯤꯍꯦ ꯅꯪꯇꯅꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨꯗꯤ ꯅꯪꯒꯤꯅꯦꯕ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦꯕ ꯗꯥꯏꯅꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯀꯣꯏꯔꯝꯃꯕ ꯑꯩꯅ ꯇꯧꯕꯗꯤ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯀ꯭ꯂꯥꯁꯇ ꯆꯤꯡꯂꯦꯟꯕꯤꯁꯨ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤꯕ ꯁꯤꯡꯒꯜ ꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯁꯨ ꯈꯔ ꯈꯟꯕꯤꯕꯗꯤ ꯌꯥꯕ ꯖꯥꯠꯅꯤ ꯋꯥꯡꯂꯦꯟꯅ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯆꯤꯡꯂꯦꯟꯕꯤꯅ ꯏꯁ ꯆꯠꯂꯣꯍꯦ ꯑꯥꯗ ꯅꯁꯛꯇꯨꯒ ꯄꯥꯝꯗꯦ ꯏꯕꯨꯡꯉꯣ ꯄꯥꯝꯗ꯭ꯔꯁꯨ ꯀꯣꯏꯔꯅꯤ ꯑꯩꯅꯁꯨ ꯌꯥꯕꯤꯔꯣ ꯌꯥꯗ꯭ꯔꯁꯨ ꯅꯝꯗꯅ ꯀꯣꯏꯔꯗꯣꯏꯅꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯅꯣꯏ ꯑꯅꯤꯁꯤꯃ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯎꯅꯕꯒ ꯍꯦꯛꯇ ꯌꯥꯗꯦ ꯃꯤ ꯅꯪꯁꯨ ꯃꯤꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯤꯗꯣ ꯌꯥꯛꯄ꯭ꯔꯣ ꯀꯩꯅꯣ ꯏꯕꯦꯝꯃ ꯍꯌꯦꯡ ꯐꯪꯗꯕꯤꯗ ꯑꯔꯤꯕꯤ ꯑꯣꯜꯂꯒ ꯂꯩꯖꯍꯧꯅꯤ ꯅꯪ ꯗꯥꯏꯅꯥꯅ ꯆꯤꯡꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯆꯤꯡꯂꯦꯝꯕꯤꯅ ꯍꯣꯏ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯁꯤ ꯀꯤꯔꯦ ꯊꯥ ꯐꯥꯔꯛꯄꯗ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯀꯣꯏꯔꯒꯅꯦ ꯂꯩꯍꯧꯔꯒ ꯑꯩꯅ ꯊꯃꯣꯏꯁꯦ ꯀꯥꯏꯔꯒ ꯂꯩꯍꯧꯕꯗꯣ ꯉꯝꯖꯔꯣꯏꯌꯦꯕ ꯑꯩ ꯂꯥꯛꯑꯣ ꯌꯥꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯇꯝꯁꯨ ꯑꯥ ꯌꯧꯁꯤꯟꯈ꯭ꯔꯦ ꯑꯦ ꯀꯣꯔꯧꯗꯤ ꯆꯪꯈ꯭ꯔ ꯃꯥꯜꯂꯦꯅ ꯋꯥꯡꯂꯦꯟꯅ ꯉꯁꯥꯏ ꯆꯪꯈ꯭ꯔꯕꯅꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯩꯔꯝꯃꯅꯤ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯔꯨꯝ ꯆꯪꯉꯛꯂꯦ ꯀꯣꯔꯧꯅ ꯋꯥꯊꯤꯅꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯇꯧꯅꯤꯡꯕꯖꯥꯠꯅꯤ ꯅꯣꯏꯁꯤꯃꯀꯣ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ ꯆꯤꯡꯂꯦꯟꯅ ꯑꯃꯁꯦ ꯅꯪꯉꯣꯟꯗ ꯐꯖꯅ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯤ ꯚꯥꯏ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯔꯤ ꯌꯦꯡꯉꯣ ꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯣꯔꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯅꯪ ꯍꯦꯛ ꯀꯣꯏꯔꯣꯗꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯅꯨꯡꯁꯤꯔꯤꯅꯦꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯉꯣꯟꯗꯒ ꯅꯍꯥꯟ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯃꯕ ꯑꯩꯗꯤ ꯌꯥꯈ꯭ꯔꯗꯝꯅꯤ ꯆꯤꯡꯂꯦꯝꯕꯤꯅ ꯀꯣꯔꯧꯁꯦ ꯎꯁꯤꯟꯅꯗꯕꯒ ꯁꯥꯔꯤꯁꯦ ꯑꯝꯇ ꯌꯦꯡꯉꯣꯕ ꯅꯪꯅ ꯌꯦꯡꯉꯨꯕꯒꯤ ꯂꯨꯁꯤꯅ ꯎꯁꯤꯟꯅꯗꯅꯕ ꯁꯥꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯣꯖꯥꯅ ꯇꯥꯛꯏꯁꯦ ꯇꯥꯕ ꯑꯣꯏꯔꯝꯅꯤ ꯑꯗꯣ ꯃꯣꯏꯅ ꯍꯟꯗꯛ ꯑꯇꯣꯞꯄ ꯁꯦꯛꯁꯟꯗ ꯇꯣꯏꯅ ꯆꯠꯂꯤꯁꯦ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯌꯥꯝ ꯈꯪꯅꯤꯡꯗ꯭ꯔꯣ ꯗꯥꯏꯅꯥꯅ ꯑꯇꯣꯞꯄ ꯁꯦꯛꯁꯟꯗ ꯃꯃꯥꯟꯅꯕ ꯇꯤꯟꯅꯕ ꯌꯥꯎꯔꯝꯒꯅꯤꯌꯦ ꯑꯗꯨꯅ ꯆꯠꯄ ꯑꯣꯏꯔꯝꯅꯤꯕ ꯂꯨꯁꯤꯅ ꯑꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤꯗꯤ ꯀꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦꯗ ꯏꯁ ꯃꯁꯥ ꯐꯧ ꯌꯥꯔꯦ ꯍꯥꯏꯕ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯤ ꯂꯩꯅꯥ ꯌꯥꯝꯅ ꯍꯦꯟꯖꯜꯂꯤꯀꯣ ꯏꯕꯦꯝꯃ ꯅꯪ ꯄ꯭ꯔꯖꯦꯟ ꯇꯥꯏꯝ ꯈꯝꯕꯜ ꯆꯥꯎꯕ ꯅꯨꯡꯁꯤꯕ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯒꯦ ꯈꯟꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯛꯈꯤꯕꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯨꯕꯅ ꯅꯪꯒꯤ ꯅꯥꯛꯇꯒꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯀꯦ ꯈꯟꯗꯦ ꯌꯥꯝꯕꯨꯡ ꯅꯪꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯑꯩꯍꯥꯛꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯈꯟꯅ ꯉꯥꯏꯖꯔꯤꯕꯅꯤ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨꯀꯣ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯂꯩꯔꯤ ꯐꯥꯎꯕ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩꯒꯨꯝ ꯅꯪꯒꯤ ꯅꯐꯝꯗ ꯂꯦꯡꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯖꯒꯦ ꯆꯃꯝꯅꯔꯕ ꯋꯥꯈꯜ ꯀꯅꯥꯗꯕꯨ ꯇꯥꯏꯅꯔꯨꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯤꯕꯁꯦ ꯉꯁꯤ ꯑꯁꯨꯝꯅ ꯇꯧꯅꯕ꯭ꯔꯥ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯛꯈꯤꯒꯦꯀꯣ ꯊꯣꯏ ꯄꯥꯏꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯖꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯣꯝꯂꯤꯕ ꯑꯆꯥꯛꯄ ꯋꯥꯃꯩꯒꯨꯝꯂꯕ ꯃꯩꯔꯤ ꯑꯁꯦ ꯅꯪꯅ ꯀꯔꯝꯕ ꯃꯇꯝꯗ ꯃꯨꯊꯠꯄꯤꯒꯅꯤ ꯂꯥꯛꯑꯣ ꯉꯁꯤꯁꯨ ꯌꯥꯝꯕꯨꯡꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯌꯦ ꯊꯣꯏ ꯑꯣꯐꯤꯁꯀꯤ ꯇꯥꯏꯃꯤꯡ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯂꯨꯁꯤ ꯐꯥꯏꯜ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯗꯨꯅ ꯊꯝꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯃꯃꯥ ꯁꯅꯥꯍꯟꯕꯤꯒꯤ ꯀꯣꯜ ꯂꯥꯛꯏ ꯁꯅꯥꯍꯟꯕꯤꯅ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯊꯕꯛ ꯆꯠꯄ꯭ꯔꯣ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯏꯃꯥꯅ ꯂꯨꯁꯤꯅ ꯊꯕꯛ ꯆꯠꯂꯦ ꯏꯃꯥ ꯅꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯗ
Kaidaurage ima hakchang ngamdabro hidak ka chadabro ima ai hajingma hidak leiraga lake sana hanbina hidak pudi chaye nanamana tawdana ha nangne hanba thengloidro sida mu changlaklaga thengloye ima hoisu udaba kuire changlaklage ngaha kuidabida fare lao kuidabida ne ngai hak hek changlaklo Kol adusu thamle lambida gari edu thauraduna lae ngaihaki matungda Lucy mayum yokiba khanghaude yumna changlaklami mamana leiriba ka aduda praprak changsilakle Lucyna ima mau asi haiduna changlai aduga famthaduna ima kai oina ngamdrino ha lok lai hokita tawbanida keke chaba yaba chasillo sum chadrabadi sontharani Kari mata janing bapau din he ima asla. Sanare su janglak tuna. Hema, Lucy, nang lai bro. Ima se ngarang de ine. Masa sungam daba. Jak ising su chaw hai bane amat hek yade. Nang lai ngai sida ne khara them dana bijaram si. Hoi nama. Ima jak sadradi nasa se loina soksin be henjilani ye. Ai lai ngai sida champul phulaura. Hidak khara chasin ba chak khara chasin si inama tamodi leitabro sanareina noi tamo sunya magi thabak sinane pothaba ka sangba natri tawrisi nang leiram ko imagi manakta inama chalo lakhe inama chadi lolurano aisu hannaba tawrage thengkhrani lambi thokpasida sum changlaklamani ima Si khara jasalaga hidak si tawraga inamaga chatho'uko naba yade thuna phanaba tawro aisu thoknaba tawrage nongma aigi thabaksina sudi leiraba kanda amuk nena tana lake yambunga tawduna ima phasna potharuko asi hairamduna Lucy thorakle sanareina khamduna Lucy inama thindoktreko ado inama wa amta hangi ngai khoni nangba kai haige nama Lucia, Korogi sawan bududi khara pharabra. Kai haigadabano khangdre nama. Ima hoina haina singnabagi luhongbase ai yarubani. Adubu aina changjarubasidi migi lambida yetpo oina oiramle. Asi hairamnaga ngahak tumina lay. Phari nama ai nongmasudi layba kanda laklage. Aduga warido phasna sanarasi. Ai chatlukege nama. Asi haiduna tholakle halakpagi lambi dudani gari adu somugi akidri Lucina as kaitawraba jano gari sinamo kumduna yengi thau loiba sumande workshop so amata leiba ude jaga aduda tanja adudani diamond so ngaido thauduna lai Lucy ubada asibu Lucy natrane manida mani sida kaitawri jano asi haiduna jangsilai Lucy natro Nangdi sida kaidaramino Lucina Diamond aigi gari se yakidre Ado nangbu kaida chatlubano ai thabak halakpani yumda su changuba khara su tengdokre swai manak nakpada su workshop amta leiba su ode Diamond na adudi kai mwagano ai thinbiramage nangi gari si ai imanaba ama kauraga workshop ta magi su leibani aduda oina semalasi Lucy su yamna lumtakna khumlai Diamond su mamanaba aduda call tawkre aduga itaw noironge haislam dai lambi aduda aigi gari amta yakidraba nang amta thuna lakpigera asomdagi nupa adusu hoi laagi leramo asi haraga phone adu thamnakre mamanaba adu yawraktuna asomna hanglai bye mana kanano nahanwai high school taminarapa imanabini ina Lucy su yamna chamna Hi aigi ming Lucy aigina tombana kai hotnari ge hojiksibo Lucy su Tata Motor gida manager oina leijabani tombana yamna fai Lucina Diamond pungsu thank you hannaba tawrase adudi ekhoi som halagi bai nang to yeng biramo
ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯗꯥꯏꯃꯟ, ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯂꯨꯍꯣꯡꯅꯕꯁꯨ ꯇꯧꯕ ꯌꯥꯔꯦꯗꯅ꯫ ꯂꯨꯁꯤ, ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯅꯤꯡꯗ꯭ꯔꯦꯗ꯫ ꯑꯩꯅ ꯈꯟꯖꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯟꯕꯤꯗ꯭ꯔꯕꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯁꯨ ꯃꯥꯅꯗꯤ ꯅꯣꯡꯃꯗ ꯈꯪꯕꯤꯈꯤꯗ꯭ꯔꯦ, ꯅꯣꯡꯃꯗꯁꯨ ꯍꯪꯕꯤꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯥꯊꯩꯗꯨꯅ ꯑꯗꯨꯝ ꯆꯠꯂꯒꯗ ꯂꯩꯈꯤꯕꯅꯤ ꯃꯍꯥꯛꯇꯤ꯫ ꯂꯨꯁꯤꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣꯕ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯊꯨꯒꯥꯏꯔꯤꯁꯦ? ꯃꯥ ꯄꯥꯞꯇꯤ ꯁꯣꯏꯗꯅ ꯄꯨꯒꯅꯤꯕ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯨꯁꯤ ꯀꯨꯝꯊꯔꯗꯨꯅ, ꯗꯥꯏꯃꯟ, ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ, ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯨ꯫ ꯑꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛꯇꯣ ꯑꯩꯉꯣꯟꯗ ꯅꯣꯡꯃꯗꯤ ꯍꯥꯏꯒꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯗꯥꯏꯃꯟꯁꯨ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯨꯁꯤꯁꯨ ꯌꯨꯝꯂꯣꯝꯗ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯒ ꯀꯣꯔꯧꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ, ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ? ꯅꯪꯅ ꯑꯁꯨꯛ ꯇꯧ ꯉꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯃꯁꯤ ꯈꯨꯝꯗꯕꯤꯒ ꯇꯧꯔꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯂꯩꯃꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ, ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯃꯤꯉꯣꯟꯗꯕꯨ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯈꯨꯠꯅ ꯊꯥꯕ ꯍꯧꯅꯕ꯭ꯔꯣ? ꯏꯃꯧꯁꯨ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯊꯦꯡꯉꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯖꯅ ꯍꯥꯏꯅꯔꯒ ꯌꯥꯗ꯭ꯔꯣ? ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ, ꯅꯪꯅ ꯉꯁꯤ ꯊꯦꯡꯂꯛꯂꯤꯕꯁꯦ ꯀꯔꯤ ꯇꯧꯔꯕꯒꯦ? ꯒꯥꯔꯤꯗꯤ? ꯂꯨꯁꯤꯅ, ꯏꯃꯥ, ꯑꯩꯗꯣ ꯉꯁꯤ ꯑꯣꯐꯤꯁꯇꯒꯤ ꯉꯟꯁꯨ ꯉꯜꯂꯤ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯗꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ꯫ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯆꯪꯂꯨꯔꯦ꯫ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯒꯥꯔꯤꯗꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯄꯥꯎ ꯄꯤꯔꯛꯇꯧꯁꯨ ꯐꯣꯟꯗꯣ ꯑꯣꯐ ꯇꯥꯈꯤꯗꯅ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯍꯥꯟ ꯏꯃꯥꯟꯅꯕ ꯑꯃ ꯍꯥꯏꯕꯗꯣ, ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯗꯥꯏꯃꯟꯅ ꯊꯦꯡꯅꯕꯗꯒꯤ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯄꯅꯤ ꯃꯥꯁꯤ꯫ ꯂꯩꯃꯅ, ꯐꯔꯦ, ꯑꯗꯨꯗꯤꯅꯦ, ꯂꯥꯛꯑꯣ, ꯏꯪꯕꯅꯁꯨ ꯂꯣꯏꯔꯝꯃꯅꯤ, ꯐꯤꯔꯣꯜ ꯀꯥꯗꯣ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ, ꯑꯗꯨꯒ ꯄꯣꯊꯥꯖꯔꯣ ꯅꯤꯡꯊꯤꯖꯅ꯫ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯏꯃꯥꯅ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯕꯅꯤ꯫ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯈꯔ ꯐꯔꯣ ꯀꯩꯗꯧꯕꯒꯦ? ꯅꯪꯁꯦ ꯂꯨꯍꯣꯡꯂꯕꯅꯤ, ꯌꯨꯝ ꯀꯩ ꯄꯥꯜꯂꯕꯅꯤ, ꯑꯗꯨꯒ ꯏꯃꯥꯗꯤꯅꯦ ꯏꯁꯨꯁꯨ ꯎꯅꯤꯡꯉꯤ꯫ ꯅꯪ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯏꯃꯥꯅꯦ, ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨꯀꯣ ꯅꯪ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯃꯧꯕꯨꯁꯨ ꯐꯠꯇꯕꯤ ꯑꯣꯏꯅ ꯎꯍꯟꯒꯅꯨ꯫ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯀꯣ ꯅꯪ, ꯆꯪꯂꯛꯂꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯩꯃꯁꯨ ꯆꯪꯈ꯭ꯔꯦ꯫ ꯀꯣꯔꯧ, ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯂꯨꯍꯣꯡꯕ, ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ? ꯐꯅ ꯑꯩꯅ ꯃꯥꯒ ꯂꯨꯍꯣꯡꯕ ꯑꯣꯏꯔꯕꯁꯨ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯒꯝ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯕ ꯑꯉꯥꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯃꯥꯕꯨ ꯑꯩꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯒ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯤꯕꯁꯤꯅ ꯀꯔꯤ? ꯑꯩꯉꯣꯟꯗ ꯋꯥꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯐꯥꯎꯔꯝꯒꯗ꯭ꯔꯥ? ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯔꯤꯕ ꯑꯋꯥꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕꯁꯤ ꯅꯨꯡꯁꯤꯕ ꯀꯧꯕ ꯅꯪꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯀꯜꯂꯤꯀꯣ꯫ ꯆꯪꯖꯐꯝ ꯄꯤꯗ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫